ngasi August ki tang kunithoi gi numidang asi gi ahan maktada Manipur Circle News na miyam bataram na uksari loina na ngasi gi numidang ram da phom ki ba kanglei pak ki mara pawche gi headlines sing pathok jari ahan madal khochage hana gi CM risang kai sing leikhidaba gi ningsing thorom pangthokre Manipur da thokliba irang asi paliba lengak asina responsibility leitabana thokpani oibo bina hairi Serauda Madi Bisnupur da thamna pokpi da combing operations athakre LPG petrol tanker yauna gari yankhai matoi impal changlakre Thao wattana leiri black te yonbasing fagadouri numit marini nongchu khigani makhatana sumna sufongli India gi mafam kya da SABI gi chairman Dr. Uhaiba protest state asida jo congress na sokatuna chathakre nakalamrom dana sumna fongli KUKI area dagi AR louthokpa yaroi haina KUKI myamna memorandum pisinkhre wangjing wangkhai mapada turel torban lekrak chalakpadagi miyamna semjinkhre India gi saliakta Manipur lol yawpham thokpani WMMC na phongli mi faduna piramba KCP gi member ani police na fare operation da khulai kya phagatle loina na wangu laifam CIC da laifam thokpa doctor amasung nurse leitabana ana layeng da khudong chada pakaya mayoknari hospital asida CIC wangu amadi PIC wangu haiduna signboard ani thokna thetpadagi myamna angakpa poknare asumna ngasigi kanglipaki mera pauchi asida headlines oiduna phongli ngasigi mapungaba pau khara pathokchage KUKI area dagi AR louthokpa yaroi haina KUKI myamna memorandum pisinkhre pathokchari tamesi Kangpokpi district ki manung channa toilang area da leiriba kunithoi chuba Assam Rifles po louthokpa yaroi haina masing yamlaba KUKI singi khongjang junction baga loinana kunithoi chuba Assam Rifles ki commander da memorandum ama su pisinkhre masing yamlaba KUKI nupa nupi sing hauduna laklaga memorandum adu Assam Rifles ki commander da khusinaki loinana KUKI myam adu gi maraktagi machin chatpa nupa amana Assam Rifles ki commander da phongdokhibadadi mafam asidagi Assam Rifles louthokani haibagi khongpham asi handokpiu Manipur da thokliba kanglup ani gi irang asina maram oiraga AR su Imphal area dagi KUKI phurup ki mioi sing lauthorakpada achauba thodang lobikhi loinana makhata na ngak senbagi thabak tasu lofam thokpa thodang chapchana lobiri asigumba Assam Rifles ki misang mikhai naidaba amadi lamdam asida ingtappa hanjilaknaba honabada achauba thodang lobiriba kunithoi suba Assam Rifles Kangpokpi district toilang area dagi louthokpa yaroi haiba wafam chu phongdokhi KUKI phurup ki masin chatpa mioi aduna makhata na phongdokhibadadi kanglukpi irang ase hek thorakpa matamda arambai tingol amadi maitai lipun ki Manipur lenga ke security force na sijinagadaba nongbai lesing manga armory cell dagi lut tawkhiba laikhrabani masida natna lan asida maram oiraga Manipur gi tampak amadi sing ani gi marakta chathok chasin tawba adu punglep lepkhrabani aduna KUKI singna leiriba mafam sing asi pura separate oiduna hojik leiribani asigi mathakta chathariba assembly session singda KUKI gi MLA tara saruk yakidabani KUKI tariba mafam singda maitai doctor sing oja sing lenga ki thomi sing amata changna dana tongan tongan na leina khrabani loinana babar zona singba khaidoktuna singa masung valley animak tongan tongan na leiribani Hirama singa mari leina Manipur ge Chief Minister N Biren na Union Home Minister Amit Shah unaba matam da so singi lamdamda Amit Shah na ngak senbagi thabak tawraga tampaki lamdana Chief Minister na tawro haiba wafam phongdokhiba laikre maduna KUKI taba mafam sing ngak senbagi thabak ase Union Home Minister gi mathauni masida Manipur lenga ke khut thingjin pham thokte maduna KUKI myambo ngak senbada achouba thodang loriba kunithoi chuba AR louthokpi ganu haiba wafam su phongdokhi makhadaba pauda numit marini nong chugani hari pathuk chari taminase Manipur yauna awang nongpokta lamdamda lakadoriba numit marini asida nong kanna chugani haina Indian Meteorological Department IMD na hairi IMD gi report asigi matung inna Assam Meghalaya Nagaland Tripura Manipur Mizoram da lakadoriba numit marini asida nong kanna chugani hairi weather agency gi matung inna Bihar Uttar Pradesh Rajasthan Chhattisgarh Gujarat na Konkan amadi Gawada August 13 phawba nong tagani hairi report asigi matung inna lakadoriba pung kun mari asida Assam Meghalaya amadi Tripura da nong kanna chugani hairi aroiboina lokochage Thao wattana leiri black te yonbasing fagadouri pathokchage state asigi oina hojik matik chana petroleum oil lubricants
POL gi polam sing wattana leiri Jarek asida tongan ba petrol pump singi akoibada natraga mamangda petrol amadi diesel sing ayaba yaudana phongna yonba thengnare maram asina district singda leiriba mari leinaba authority singna atubada matik saba thabak lokhanaba SB singda Directorate of Consumer Affairs Food and Public Distribution sangai progi maikaidagi aiba chirol thaduna phagatnaba khangankhre hiramasi gi matangda Director KF and PD Manipur gi Thao puriba Robertson Asemna Zerol ama Thokre